ꯑꯩꯒꯤ ꯃꯤꯡ ꯗꯣꯛꯇꯔ ꯅꯟꯗꯣ ꯑꯩ ꯑꯣꯔꯊꯣꯄꯦꯗꯤꯛ ꯁꯔꯖꯟ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯖꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯣꯚꯤꯗ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔ ꯑꯃꯅꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯗꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯦꯅꯦꯖ ꯇꯧꯔꯤꯒꯦ ꯑꯃꯗꯤ ꯄꯕ꯭ꯂꯤꯛꯀꯤ ꯀꯔꯝꯕ ꯀooperation ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯒꯦ ꯍꯥꯏꯕ ꯃꯔꯝꯗ ꯁꯝꯂꯞꯅ ꯈꯤꯇ ꯍꯥꯏꯖꯒꯦ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗ ꯑꯃ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕꯗ 10 bedded ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯠ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ 30 bedded ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯒꯣꯚꯔꯟꯃꯦꯟꯠ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯛꯁ ꯐꯣꯔꯁꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯛꯁꯦꯁꯐꯨꯜꯂꯤ ꯑꯩꯈꯣꯏ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗ ꯑꯃ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯦꯄꯔꯦꯠ ꯕꯤꯜꯗꯤꯡ ꯑꯃ ꯗꯦꯗꯤꯀꯦꯇꯦꯗ ꯇꯧꯔꯀꯥꯟꯗ ꯆꯂꯥꯏꯕ ꯉꯝꯃꯦ ꯃꯁꯤꯒꯤ ꯆꯂꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅ ꯁꯦꯄꯔꯦꯠ ꯑꯣꯏꯕ ꯕꯤꯜꯗꯤꯡ ꯂꯩꯖꯗꯕꯅꯤꯅ ꯑꯔꯤꯕ ꯕꯤꯜꯗꯤꯡ ꯑꯃ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯦꯗꯖꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ 30 bedded ꯑꯁꯤ ꯑꯦꯔꯦꯟꯖ ꯇꯧꯕ ꯉꯝꯖꯕꯅꯤ ꯑꯦꯔꯦꯟꯖ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇꯒꯤꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤꯁꯨ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯒꯤꯁꯨ ꯐꯖꯅ ꯀooperation ꯄꯤꯕꯤꯔꯛꯈꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕꯁꯤ ꯁꯁꯄꯦꯛꯇꯦꯗ ꯍꯥꯏꯗꯤ ꯔꯤꯖꯜꯠ ꯑꯗꯨ ꯉꯥꯏꯕ ꯈꯔ ꯁꯤꯝꯇꯣꯃꯦꯇꯤꯛ ꯂꯩꯔꯛꯄ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯝꯃꯤꯟꯅꯕꯗ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯑꯦꯝꯕꯨꯂꯦꯟꯁ ꯇꯧꯔꯒ ꯂꯧꯈꯠꯂꯀꯥꯟꯗ ꯁꯦꯄꯔꯦꯠꯂꯤ ꯃꯥꯒꯤ ꯁꯦꯄꯔꯦꯠ ꯔꯨꯝ ꯑꯃ ꯇꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯊꯝꯖꯕꯅꯤ ꯃꯥꯒꯤ ꯁꯤꯝꯇꯣꯃꯦꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯅꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯦꯁꯀꯤ ꯔꯤꯖꯜꯠ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃꯠꯇ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯊꯝꯅꯕꯒꯤꯗꯃꯛꯇ ꯄꯔꯃꯤꯁꯟ ꯄꯤꯗꯕꯅꯤꯅ ꯇꯦꯁꯀꯤ ꯍꯦꯛ ꯔꯤꯖꯜꯠ ꯂꯥꯛꯑꯕ ꯃꯥꯕꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒꯗꯤ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯩꯈꯣꯏꯅ ꯔꯤꯝꯁ ꯅꯠꯇ꯭ꯔꯒ ꯖꯦꯅꯤꯝꯁꯇ ꯃꯍꯥꯛ ꯑꯗꯨꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯅꯤ ꯑꯗꯨꯒ ꯇꯦꯁꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯝꯇꯣꯃꯦꯇꯤꯀꯦꯂꯤ ꯃꯥꯗꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯔ ꯐꯒꯠꯂꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯥꯗꯒꯅꯤ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯃꯦꯠꯁ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯄꯦꯁꯦꯟꯁꯤꯡ ꯑꯗꯨꯒꯤꯗꯤ ꯆꯥꯅꯅ ꯊꯛꯅꯕꯗꯤ ꯒꯣꯔꯃꯦꯟꯠ ꯁꯄ꯭ꯂꯥꯏꯗꯒꯤ ꯑꯣꯏꯅ 200 per day ꯑꯣꯏꯅ ꯄꯤꯕꯤꯔꯛꯏ ꯑꯗꯨꯕꯨ ꯃꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯍꯥꯏꯕꯗꯤ ꯂꯥꯏꯐꯇ ꯔꯤꯛꯁ ꯂꯩꯅ ꯃꯁꯥꯒꯤ ꯂꯥꯏꯐꯄꯨ ꯀꯠꯊꯣꯛꯑꯀꯥꯟꯗ ꯔꯤꯛꯁ ꯂꯩꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯦꯅꯤꯊꯤꯡ ꯅꯤꯗꯁ ꯑꯩꯈꯣꯏꯅ ꯇꯦꯟꯁꯟ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯥꯛꯁ ꯐꯣꯔꯁꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯩ ꯏꯁꯥꯃꯛꯅ ꯃꯌꯥꯝꯒꯤ ꯃꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯧꯖꯔꯤ ꯁ꯭ꯇꯥꯐꯀꯤ ꯑꯣꯏꯅꯗꯤ ꯒꯣꯔꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯃꯦꯁꯀꯤ ꯆꯥꯅ ꯊꯛꯅꯕ ꯐꯤ ꯍꯥꯏꯗꯤ ꯄꯩꯁా ꯁꯦꯡꯁꯟ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯉꯝꯕꯒꯤ ꯊꯥꯛꯇ ꯁ꯭ꯇꯥꯐꯁꯤꯡ ꯗꯣꯛꯇꯔꯁꯤꯡ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯗꯣꯅꯦꯁꯟ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯐ ꯗꯦꯕꯂꯞꯃꯦꯟꯠ ꯐꯟ ꯍꯥꯏꯔꯀꯥꯟꯗ ꯗꯣꯅꯦꯁꯟ ꯈꯔ ꯇꯧꯖꯗꯨꯅ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯛꯗꯥꯎꯟ ꯇꯧꯔꯕ ꯃꯇꯨꯡ ꯃꯥꯔꯆꯇꯒꯤ ꯂꯥꯁ ꯋꯤꯛꯇꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯛꯁꯦꯁꯐꯨꯜꯂꯤ ꯑꯔꯩꯕ ꯐꯟ ꯈꯔꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯜꯍꯟꯗꯅ ꯃꯈꯣꯏꯒꯤ ꯄꯤꯖ ꯄꯤꯊꯛꯀꯤꯗꯃꯛꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤ ꯗ꯭ꯌꯨꯇꯤ 7 days ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯊꯝꯕ ꯃꯇꯝꯗ 7 days ꯑꯃꯒ ꯑꯃꯨꯛ ꯊꯝꯈꯤꯅꯤ ꯑꯗꯨ ꯐꯥꯎꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯆꯥꯕ ꯊꯛꯄ ꯃꯥꯒꯤ ꯗꯔꯀꯥꯔ ꯇꯥꯕꯁꯤꯡꯗꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯥꯛꯁ ꯐꯣꯔꯁꯅꯁꯨ ꯕꯤꯌꯔ ꯇꯧꯖꯔꯤ ꯑꯩꯅ ꯃꯌꯥꯝꯗ ꯄꯕ꯭ꯂꯤꯛꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯁꯦꯟ ꯃꯔꯛꯇꯒꯤ ꯇꯧꯖꯔꯤꯕ ꯑꯁꯦ ꯑꯁꯤꯅ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯔꯛꯇꯕ ꯃꯇꯥꯡ ꯌꯧꯔꯛꯏ ꯃꯔꯝꯗꯤ ꯁꯤꯒꯤꯗꯃꯛꯇ ꯁ꯭ꯇꯥꯐꯀꯤ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯇꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯂꯩꯇꯕꯅꯤꯅ ꯗꯤꯃꯥꯟ ꯇꯧꯕꯁꯨ ꯉꯝꯖꯗꯦ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯇ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯅꯆꯦ ꯅꯆꯟꯅꯤ ꯈꯟꯕꯤꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯂꯥꯏꯐꯇ ꯈꯨꯗꯝ ꯑꯣꯏꯅ ꯋꯥꯔ ꯑꯃ ꯂꯥꯟ ꯍꯥꯏꯗꯤ ꯑꯁꯤꯁꯨ ꯂꯥꯟꯖꯪ ꯃꯈꯜ ꯑꯃꯅꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯔꯒꯤ ꯇꯥꯏꯞꯇ ꯂꯥꯟꯖꯪ ꯃꯈꯜ ꯑꯃꯅꯤꯅ ꯃꯈꯣꯏꯁꯨ ꯃꯣꯏꯒꯤ ꯑꯋꯥꯕꯁꯤ ꯈꯤꯇꯪ ꯈꯟꯕꯤꯔꯀꯥꯟꯗ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯕꯤꯔꯛꯑꯒꯗꯤ ꯃꯇꯨꯡ ꯇꯥꯕ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯦ ꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏꯅ ꯂꯥꯡꯊꯦꯟꯅꯕ ꯉꯝꯖꯒꯅꯤ ꯍꯥꯏꯅ ꯄꯕ꯭ꯂꯤꯛꯀꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ
अतोप साइड अमदा अखोइन पब्लिक सिंह हॉस्पिटल दा लाप मतमदा याम इनकन्वीनियंस होबा खुदोंग चादबा कया मायो नरी मसिगिदमक्तसु आई समलमना सिंगदोकजगे हौजिकसे अखोइगी कोविड हाइबाइदी कोरोना हाइबसे यामना कम्युनिकेबल होइबा डिजीज अमा होइबा मरमना अखोइ स्टैंडर्ड प्रोटोकॉल अमा अखोइगी हॉस्पिटल दा थमदबा यादबदगी अखोइगी टास्क फोर्स ना डिसीजन लौर मतुंगदा ट्रायस पॉइंट हाइबा मा अखोइगी गेट हॉस्पिटल गेट मक्तदा अखोइना सेटअप तौजबनी ट्रायस पॉइंट असिदा मरुना तौजबदी हॉस्पिटल दा लाकपा मी खुदिंगमक कंपल्सरी मास्क उपिरकदबनी गेट हेक चंगक मतमदा सिक्योरिटी पर्सन अमा नत्रगो वॉलंटियर ना खुद सा हामनरिदमक इंस्ट्रक्शन तौबिरकनी इंस्ट्रक्शन तौबर मतुंगदा क्यू मखल अनि लेंगनी क्यू से लेंबगी मरमदी अखोन हॉस्पिटल हाइबा जगह असे कोरोना नाबा मी योरम बया योरम दबया या मरक तुदा करिगुम कोरोना नाबा मी अमा योरम में सस्पिशन होबा योरम अगदी मी चाम नटक लिसिंग दुगी रिक्स द लहनबगी महुता अदुगुम्बा मसागी लोक लेहौक तौबा मन महासुबा लेहौक तौबा लोक खुबा मी ओरगदी अखोइना मोइसिंग अदो सस्पेक्टेड ना सेपरेटली मागी तोंगान मफम अमद एग्जामिन तौबा ngamnanabidamakta अखोइना ट्रायस पॉइंट असि लिंखजबनी हाइबा ट्रायस पॉइंट असे वर्ल्ड अबलेसु रिकमेंड तौरबा प्रोटोकॉल अमा ओइबना अखोइनासु यामसु अखोइगे ngamjabal लेवल अमदा अखोइना हॉस्पिटल असिदा सेटअप तौजबनी अदुना पब्लिक सिना हॉस्पिटल दा लाकपिबा मतमदा यामनमक इमरजेंसी ओइबा याम दरकार ओइबा मतम खतदा लाकपियु चांगोक मतन मास्क उपिरउ गेट खुदसा हमदोकपियु ट्रायस पॉइंट दा स्टाफ सिना हंगबिरकपा क्वेश्चनिंग सिंग मतिक चाना पिबियु तोंगान अखोइगी काउंटर द क्यू लेंबगी दरकार तादरे हौजिकती हारिबक ट्रायस पॉइंट असिदा टोकन सिस्टम पिरकनी इसागी अनाबदुगी मतुंगिना फ्लू क्लिनिक नत्रक अतोपा जनरल ओपीडी की टोकन सेपरेटली पिरकनी हारिबा टोकन असि पाइबिरागा हारिबा रूम नंबर अदुदा डायरेक्ट चटपिरागा डॉक्टर का कंसल्ट तौबा यागनी अदुगा अइना अरोइबोइना पब्लिक सिंगदा अपील तौजनिंगबदी कोरोना पेंडेमिक असे वैक्सीन अमा थोलक्ट्रिबा नमागी चपचाबा ट्रीटमेंट अमा थोलक्ट्रि फाउबदी अखोइ खरा चेक्सिना लेमिनसी अनाबासी मसिंग हेंगल अनगुमसी मसिगी ख्वाइदगी मरुइबा उपाय हेबु अखोइ मतम चुबदा मास्क उपसी खुद सा तोइन हामसी सैनिटाइजेशन असी गैदरिंग यामना तौगुमसी अमगा सोशल डिस्टेंसिंग लेमिनसी मफम मतम चादना लोक तीन सितोकपिगनु करिगुम्बा हॉस्पिटल दा यामना इमरजेंसी ओइबा याम दरकार ओइबा मतम खक्तदा हॉस्पिटल की फैसिलिटी लोबियु हॉस्पिटल दा लाप मतम दा यामना कन्ना नाबा नत्रगदे इसा इथंदा लोय लापियु करिगुम्बा अनाबदुना खरा सोनबो ओइरगना यामबदा मी औ अटेंडेंस अहुमदगी हेनबिरकनु लाइव अटेंडेंसिंग अदु मार्क्स मतिक चान उफनबियु अनाबदुना माइनर ओइबा प्रॉब्लम ओइरगदी अखोइ हॉस्पिटल की हेल्पलाइन अनिखक पब्लिक दा अदुम डिस्प्ले तौजबनी डॉक्टर अमना 24/7 अदुम रिसीव तौबिरकनी एनी हेल्थ माइनर हेल्थ प्रॉब्लम लेरगदी हारेबे हेल्पलाइन असिगी मतिंग लोबियु दरकार तारगदी डॉक्टर ना अदुम एडवाइस पिबिरकनी हॉस्पिटल दा लाकनदबिदमक्ता अदु अरोइबोइना मसाइसु ममांगदु हाइजग्रे असिगुम्बा लांजंग असि चंगसिनबदा अखोइसु समटाइम्स अखोइना खैगतलिबा अखोइना डोनेशन इसा अखोइ स्टाफ मरक्तगी डोनेशन तौबसिना फंडसिना सफिशिएंट ओरक्तबा मतंग अमा यौरक्पा यौरई मसिदा पब्लिक की साइड तगिसु खरा अंगम मतेंग खरा पंगबिरगदी अखोइगी मेडिकल स्टाफ डिस्ट्रिक्ट हॉस्पिटल असम साइड प्रजा मयामबु अनबलेतना थगत थमोइदगी असेंबदो थगत फोंगदोप ngamjagani थैंक यू